ꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯗꯥꯏꯂꯣꯒ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯖꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄ ꯍꯦꯃꯥ ꯃꯣꯏꯔꯥꯡꯊꯦꯝ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ꯫ ꯏꯔꯥꯜꯅꯤ ꯑꯩꯒꯤ ꯏꯔꯥꯜ꯫ ꯂꯦꯝꯕꯤꯅ ꯏꯆꯥꯊꯣꯏ ꯍꯧꯒꯠꯂꯣꯏꯅꯦꯍꯦ ꯅꯪꯕꯣ, ꯇꯨꯏꯁꯟ ꯆꯠꯀꯗꯕ ꯅꯠꯇ꯭ꯔꯣ? ꯁꯨꯝ ꯇꯨꯝꯅ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏꯅꯦ꯫ ꯑꯅꯨ ꯏꯃꯥ ꯇꯨꯝꯁꯤꯠ ꯐꯥꯗ ꯇꯧꯔꯤꯅꯦꯕ꯫ ꯂꯦꯝꯕꯤꯅ ꯍꯜꯂꯛꯂꯒ ꯑꯃꯨꯛ ꯇꯨꯝꯃꯨꯕꯁꯦ, ꯏꯆꯥꯁꯦ ꯋꯥꯗꯤ ꯋꯥꯔꯕꯅꯦ ꯇꯨꯏꯁꯟ ꯃꯌꯥꯝ ꯑꯁꯦ ꯆꯠꯅꯕ ꯍꯣꯠꯅꯕꯗ꯫ ꯑꯅꯨꯅ ꯃꯣꯝ ꯗꯦꯠꯇꯤ? ꯂꯦꯝꯕꯤꯅ ꯏꯆꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯕꯅꯦ꯫ ꯑꯅꯨ ꯍꯧꯒꯠꯂꯗꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯇꯨꯏꯁꯟ ꯃꯐꯝꯗꯅꯤ ꯂꯥꯏꯖꯅ ꯑꯅꯨ ꯑꯩꯗꯤ ꯄꯪꯀꯤꯗ ꯀꯤꯔꯦꯕꯣ꯫ ꯑꯅꯨꯅ ꯀꯩ ꯀꯤꯔꯤꯅꯣ? ꯂꯥꯏꯖꯅ ꯍꯟꯗꯛ ꯆꯤꯅꯥꯗꯒꯤ ꯀꯣꯚꯤꯗ-19 ꯁꯟꯗꯣꯔꯛꯏꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯌꯧꯔꯛꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯗꯅꯤꯀꯣ, ꯌꯧꯕꯨ ꯌꯧꯔꯛꯂꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯂꯣꯏꯅ ꯇꯨꯝꯗꯣꯏꯅꯤ꯫ ꯑꯅꯨ ꯎꯁ ꯇꯨꯕꯨ ꯆꯨꯡꯉꯦ ꯀꯤꯌꯦ꯫ ꯑꯣꯖꯥ ꯆꯪꯂꯛꯂꯦ, ꯋꯤꯁ ꯄꯤꯔꯦ꯫ ꯑꯁꯨꯝꯅ ꯇꯨꯏꯁꯟ ꯑꯗꯨ ꯂꯣꯏꯔꯦ꯫ ꯂꯥꯏꯖꯅ ꯑꯩꯈꯣꯏꯁꯦ 12ꯀꯗꯣ ꯀꯥꯔꯅꯤꯀꯣ? ꯑꯅꯨ ꯀꯥꯔꯅꯤ꯫ ꯂꯥꯏꯖꯅ ꯂꯩꯁꯥꯕꯤ ꯀꯥꯏꯗꯣ ꯐꯥꯔꯅꯤꯀꯣ? ꯑꯗꯣ ꯅꯪ ꯕꯕꯥꯅ ꯂꯧꯕ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ? ꯑꯅꯨ ꯂꯥꯛꯇꯣꯏꯅꯦ, ꯂꯥꯛꯄꯨ ꯂꯥꯛꯑꯦ꯫ ꯂꯥꯏꯖꯥ ꯑꯩ ꯈꯔ ꯍꯜꯂꯝꯃꯒꯦꯀꯣ꯫ ꯂꯥꯏꯖꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯑꯅꯨꯁꯨ ꯍꯟꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯁꯣꯝꯗꯅ ꯄꯨꯟꯁꯤꯕꯅ ꯚꯥꯏ꯫ ꯁꯨꯔꯁꯅ ꯀꯩꯅꯣ ꯚꯥꯏ? ꯄꯨꯟꯁꯤꯕ ꯀꯨꯍꯨꯝ ꯀꯥꯏꯗꯤ ꯁꯦꯠꯂꯤꯅꯦ ꯍꯥ? ꯁꯨꯔꯁ ꯀꯩꯅꯣꯃꯤ ꯀꯧꯔꯤꯕꯣ, ꯍꯥꯏꯔꯛꯑꯣꯕ꯫ ꯄꯨꯟꯁꯤꯕꯅ ꯁꯤ ꯅꯨꯄꯤꯁꯦ ꯐꯖꯗ꯭ꯔꯣ ꯌꯦꯡꯉꯣꯁꯦ, ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯖꯤꯜꯂ ꯌꯦꯡꯒꯦꯕ꯫ ꯁꯨꯔꯁꯅ ꯅꯨꯄꯤ ꯐꯖꯕ ꯎꯕ ꯌꯥꯗꯕ ꯍꯥꯏꯁꯤꯅꯤ꯫ ꯄꯨꯟꯁꯤꯕꯅ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯈꯨꯗꯩ ꯗ꯭ꯔꯤꯁꯇ꯭ꯔꯤ ꯇꯛꯄ, ꯂꯩꯀꯥꯏ ꯅꯨꯄꯤ ꯀꯣꯏꯗꯣꯏ ꯁꯔꯨꯛ ꯑꯩ ꯁꯤꯖꯈ꯭ꯔꯒꯦ꯫ ꯁꯨꯔꯁꯅ ꯁꯤꯅ ꯐꯔꯦ ꯏꯕꯨꯡꯉꯣ, ꯀꯥꯏꯗꯅꯣ ꯌꯦꯡꯒꯦ꯫ ꯄꯨꯟꯁꯤꯕꯅ ꯇꯨ ꯑꯅꯨ ꯀꯣꯏꯖꯝꯅ ꯍꯥꯡꯉꯤꯁꯦ꯫ ꯁꯨꯔꯁꯅ ꯃꯁꯛ ꯀꯥꯏꯗꯤ ꯅꯨꯡꯁꯤꯔꯤꯅꯦ꯫ ꯄꯨꯟꯁꯤꯕꯅ ꯚꯥꯏ ꯀꯟꯐꯥꯔꯝ ꯇꯧꯔꯛꯑꯦ꯫ ꯁꯨꯔꯁꯅ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯣ꯫ ꯄꯨꯟꯁꯤꯕꯅ ꯍꯣꯏ ꯚꯥꯏ꯫ ꯁꯨꯔꯁꯅ ꯍꯜꯂꯛꯇ꯭ꯔꯣ? ꯑꯣꯟꯂꯥꯏꯟꯗꯤ ꯂꯩꯅꯦ꯫ ꯄꯨꯟꯁꯤꯕꯅ ꯍꯜꯂꯛꯇꯦ, ꯗꯤꯃꯥꯟꯒ ꯌꯥꯝ ꯁꯥꯏꯌꯦ꯫ ꯁꯨꯔꯁꯅ ꯑꯍꯣꯏꯕ ꯄꯦꯜꯂꯕꯅꯤ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯁꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯨꯟꯁꯤꯕ ꯐꯣꯟ ꯑꯗꯨ ꯃꯦꯠꯂꯤ꯫ ꯑꯦꯐꯕꯤꯗ ꯁꯠ ꯆꯪꯉꯤ꯫ ꯑꯦꯐꯕꯤꯗ ꯍꯦꯛ ꯆꯪꯕꯒ ꯑꯅꯨꯒꯤ ꯄꯣꯁ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏ ꯃꯌꯥꯝ, ꯑꯩ ꯁꯤꯡꯒꯜꯅꯤꯀꯣ, ꯅꯨꯄꯥꯒ ꯀꯣꯏꯖꯗ꯭ꯔꯤꯗ, ꯀꯣꯏꯁꯨ ꯀꯣꯏꯈꯤꯔꯣꯏꯗ꯫ ꯀꯃꯦꯟꯇ ꯂꯥꯏꯖꯅ ꯀꯣꯏꯅꯕ ꯇꯧꯔꯁꯤꯗꯅ꯫ ꯑꯅꯨ ꯇꯜꯂꯦ꯫ ꯇꯣꯝꯕꯤꯅ ꯁꯤꯡꯒꯜ ꯑꯣꯏꯕꯁꯦ ꯀꯅꯥꯅꯁꯨ ꯑꯣꯏꯍꯟꯅꯤꯡꯗ꯭ꯔꯕꯅꯤꯀꯣ, ꯂꯩꯃꯅ ꯑꯃꯨꯛ ꯑꯁꯦꯡꯕ ꯃꯇꯝꯁꯤꯗ ꯁꯤꯡꯒꯜ ꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯃꯤ ꯑꯣꯏꯅ ꯁꯥꯟꯅꯗ꯭ꯔꯦꯍꯦ꯫ ꯄꯨꯟꯁꯤꯕ ꯀꯃꯦꯟ ꯑꯗꯨ ꯄꯥꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯄꯨꯟꯁꯤꯕꯅ ꯀꯌꯥꯗ ꯆꯝꯖꯈ꯭ꯔꯕꯅꯤ ꯌꯦꯡꯉꯣꯅꯦ, ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ꯫ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯅ ꯏꯃꯥ ꯍꯣ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ꯫ ꯇꯣꯝꯕꯤꯅ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ? ꯄꯨꯟꯁꯤꯕꯅ ꯑꯩꯈꯣꯏ ꯆꯟꯗꯤ? ꯇꯣꯝꯕꯤ ꯐꯅꯦꯛ ꯂꯧꯕ ꯆꯠꯈꯤꯕꯅꯤ꯫ ꯄꯨꯟꯁꯤꯕꯅ ꯂꯩꯔꯤꯔꯣ? ꯀꯥꯏꯗꯅꯣ ꯍꯥꯏꯁꯦ? ꯇꯣꯝꯕꯤꯅ ꯃꯔꯨꯞ ꯌꯥꯎꯖꯕꯅꯦ, ꯃꯔꯨꯞꯇꯣ ꯐꯥꯎꯔꯕ ꯑꯗꯨꯒꯤꯅꯤ꯫ ꯄꯨꯟꯁꯤꯕꯅ ꯈꯨꯖꯤꯟꯁꯦ ꯑꯝꯇ ꯀꯛꯍꯟꯒꯦ ꯇꯧꯕꯅꯦꯕ꯫ ꯇꯣꯝꯕꯤ ꯏꯆꯥꯎ ꯆꯥꯎꯈꯩ ꯑꯉꯥꯡꯗ ꯀꯛꯍꯟꯗꯣꯏꯕ? ꯄꯨꯟꯁꯤꯕ ꯑꯩ ꯈꯨꯖꯤꯟ ꯀꯛꯄ ꯍꯩꯇꯦꯕ, ꯏꯆꯟꯅ ꯀꯛꯄꯅ ꯍꯦꯟꯅ ꯃꯑꯣꯡ ꯇꯥꯏ ꯇꯧꯕꯅꯤ꯫ ꯇꯣꯝꯕꯤꯅ ꯏꯃꯥ ꯀꯛꯄꯤꯒꯦ꯫ ꯄꯨꯟꯁꯤꯕ ꯌꯥꯖꯔꯦ, ꯑꯩ ꯏꯆꯟꯅ ꯑꯗꯨꯝ ꯉꯥꯏꯖꯔꯒꯦ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯆꯟ ꯂꯥꯛꯂꯦ꯫ ꯆꯟꯅ ꯀꯩꯗꯧꯔꯦ ꯇꯥꯃꯣ? ꯄꯨꯟꯁꯤꯕ ꯈꯨꯖꯤꯟ ꯀꯛꯄꯤꯌꯣ꯫ ꯆꯟꯅ ꯀꯛꯀꯦ, ꯑꯗꯣ ꯇꯥꯃꯣ ꯍꯌꯦꯡ ꯅꯆꯟꯅ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯗꯤ ꯀꯅꯥꯅ ꯀꯛꯍꯟꯗꯣꯏꯕ? ꯇꯣꯝꯕꯤꯅ ꯄꯦꯜꯂꯕꯅꯤꯍꯦ, ꯑꯩꯗꯤ ꯆꯪꯖꯈ꯭ꯔꯒꯦ꯫ ꯆꯟ ꯇꯥꯕꯗ ꯋꯥꯔꯕꯣ ꯏꯃꯥ? ꯇꯣꯝꯕꯤꯅ ꯋꯥꯔꯦ, ꯅꯥꯀꯣꯡꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯅ ꯄꯛꯇꯕ ꯍꯦꯟꯃꯟ ꯇꯧꯔꯤꯅꯤ꯫ ꯆꯟ ꯂꯦꯡꯒꯅꯨꯍꯦ, ꯈꯨꯖꯤꯟ ꯀꯛꯑꯣꯗꯤ ꯍꯥꯏ ꯑꯗꯨꯝ ꯂꯦꯡꯅꯤꯕ꯫ ꯄꯨꯟꯁꯤꯕꯅ ꯆꯟ ꯀꯩ ꯍꯥꯏꯒꯦ? ꯄꯨꯟꯁꯤꯕ ꯈꯨꯖꯤꯟ ꯀꯛꯄ ꯌꯥꯝ ꯍꯩꯒꯦ ꯇꯧꯕꯅꯤꯗ꯫ ꯆꯟ ꯄꯨꯟꯁꯤꯕ ꯆꯟ ꯀꯩꯅꯣꯃꯤ ꯇꯥꯃꯣ, ꯍꯥꯏꯗꯧꯗꯣ ꯑꯗꯨꯝ ꯍꯥꯏꯌꯣꯕ꯫ ꯄꯨꯟꯁꯤꯕꯅ ꯅꯣꯏ ꯅꯃꯥꯟꯅꯕꯤ ꯑꯝꯇ ꯁꯦꯝꯕꯤꯌꯣꯕ, ꯑꯩ ꯅꯨꯄꯤ ꯑꯝꯇ ꯀꯣꯏꯒꯦꯕ꯫ ꯆꯟ ꯏꯃꯥꯟꯅꯕꯤ ꯁꯤꯡꯒꯜꯒ ꯑꯝꯇ ꯂꯩꯇꯦꯀꯣ, ꯑꯩꯉꯣꯟꯗꯒꯤ ꯆꯤꯡꯉꯒ꯫ ꯀꯣꯛ ꯍꯥꯏꯗꯣꯛꯈꯤꯕꯅꯤ꯫ ꯄꯨꯟꯁꯤꯕꯅ ꯀꯔꯤꯕ? ꯆꯟ ꯀꯩꯁꯨ ꯍꯥꯏꯗꯦ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯦꯟꯈꯤ꯫ ꯄꯨꯟꯁꯤꯕꯅ ꯏꯆꯟꯁꯦ ꯂꯩꯁꯥꯕꯤ ꯀꯥꯏꯗꯣ ꯐꯥꯔꯕꯅꯤꯅꯦꯀꯣ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯑꯦꯐꯕꯤꯗ ꯁꯠ ꯆꯪꯉꯤ꯫ ꯃꯦꯁꯦꯖ ꯃꯔꯤ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯦ꯫ ꯃꯦꯁꯦꯟꯖꯔꯗ ꯆꯪꯉꯤ꯫ ꯑꯅꯨ ꯀꯣꯏꯖꯝ ꯍꯥꯏꯅ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯂꯝꯃꯤ꯫ ꯑꯅꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ꯫ ꯄꯨꯟꯁꯤꯕꯅ
ꯑꯩꯒꯤ ꯃꯦꯁꯦꯖ ꯍꯜꯂꯛꯇ꯭ꯔꯒꯗꯤ ꯅꯪꯒꯤ ꯂꯤꯡ ꯑꯁꯦ ꯆꯪꯉꯒ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯣꯏ ꯃꯦꯁꯦꯖ ꯍꯟꯅ ꯍꯜꯂꯛꯑꯣ ꯍꯥꯏꯅ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯇꯧꯈꯤ ꯑꯅꯨ ꯅꯣꯛꯏ ꯍꯩꯃꯥ ꯀꯩꯅꯦꯒꯤ ꯁꯤꯗꯤ ꯄꯨꯟꯁꯤꯕ ꯃꯣꯏꯔꯥꯡꯊꯦꯝ ꯃꯁꯛ ꯀꯥꯏꯗꯤ ꯐꯖꯔꯤꯅꯦ ꯍꯥꯏꯔꯗꯨꯅ ꯃꯦꯁꯦꯖ ꯑꯃ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯂꯝꯃꯤ ꯑꯅꯨꯅ ꯍꯜꯂꯣ ꯄꯨꯟꯁꯤꯕ ꯑꯗꯨꯅꯦꯕ ꯑꯗꯣ ꯅꯪꯒꯤ ꯅꯝꯕꯔ ꯑꯝꯇ ꯄꯤꯌꯨꯗꯅ ꯑꯅꯨ ꯀꯩꯁꯨ ꯈꯟꯗꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯝꯕꯔ ꯑꯗꯨ ꯄꯤꯔꯛꯏ ꯄꯨꯟꯁꯤꯕ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯅꯝꯕꯔ ꯑꯗꯨ ꯂꯧꯔꯗꯨꯅ ꯄꯨꯟꯁꯤꯕꯅ ꯀꯣꯜ ꯇꯧꯔꯛꯏ ꯑꯅꯨ ꯍꯜꯂꯣ ꯄꯨꯟꯁꯤꯕ ꯑꯩ ꯄꯨꯟꯁꯤꯕ ꯃꯣꯏꯔꯥꯡꯊꯦꯝ ꯑꯅꯨ ꯑꯣ ꯑꯩ ꯑꯅꯨ ꯄꯨꯟꯁꯤꯕ ꯑꯅꯨꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯅꯨꯅ ꯑꯩ ꯎꯔꯤꯄꯣꯛꯇꯒꯤꯅꯦ ꯄꯨꯟꯁꯤꯕꯅ ꯎꯔꯤꯄꯣꯛ ꯀꯥꯏꯋꯥꯏꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯑꯅꯨꯅ ꯏꯕꯣꯇꯣꯟꯁꯅꯥ ꯂꯩꯕꯗꯣ ꯑꯗꯥꯏꯋꯥꯏꯗꯒꯤꯅꯦ ꯑꯗꯣ ꯅꯪꯗꯤ ꯄꯨꯟꯁꯤꯕꯅ ꯑꯩ ꯋꯥꯡꯈꯩ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯃꯅꯥꯛꯇꯒꯤꯅꯦ ꯑꯗꯣ ꯉꯁꯤ ꯊꯦꯡꯅꯁꯦ ꯑꯩ ꯂꯥꯛꯀꯦ ꯑꯅꯨꯅ ꯍꯣꯏ ꯌꯥꯏꯌꯦ ꯀꯥꯏꯗ ꯊꯦꯡꯅꯁꯦ ꯍꯥꯏꯅꯣ ꯄꯨꯟꯁꯤꯕꯅ ꯀꯪꯂꯥ ꯄꯥꯠꯇꯣ ꯑꯗꯨꯗ ꯉꯥꯏꯔꯝꯒꯦ ꯑꯅꯨ ꯍꯣꯏ ꯍꯣꯏ ꯄꯨꯟꯁꯤꯕꯅ ꯑꯗꯨꯗꯤ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦ ꯑꯅꯨ ꯍꯣꯏ ꯌꯥꯏꯌꯦ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯄꯨꯟꯁꯤꯕ ꯁꯨꯔꯖꯇ ꯀꯣꯜ ꯇꯧꯔꯛꯏ ꯄꯨꯟꯁꯤꯕꯅ ꯁꯨꯔꯖ ꯂꯣꯏꯁꯤꯜꯂꯝꯃꯣ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯦ ꯁꯨꯔꯖꯅ ꯀꯥꯏꯗꯅꯣ ꯄꯨꯟꯁꯤꯕ ꯀꯪꯂꯥ ꯄꯥꯠꯇ ꯁꯨꯔꯖꯅ ꯃꯅꯤꯄꯨꯔꯗ COVID-19 ꯅꯥꯕ ꯃꯤ ꯌꯥꯎꯔꯦ ꯍꯥꯏꯁꯦ ꯀꯤꯗ꯭ꯔꯣ ꯄꯨꯟꯁꯤꯕꯅ ꯁꯨꯡꯉꯥꯡꯅ ꯂꯩꯔꯅꯣ ꯑꯩ ꯂꯥꯛꯑꯦꯀꯣ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯑꯅꯨꯒ ꯂꯥꯏꯖꯒꯁꯨ ꯂꯥꯛꯂꯦ ꯁꯣꯝꯗ ꯁꯨꯔꯖꯀ ꯄꯨꯟꯁꯤꯕꯒꯅ ꯑꯅꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯑꯅꯨꯅ ꯎꯏ ꯑꯅꯨꯅ ꯂꯥꯏꯖ ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯅꯤꯁꯦ ꯑꯣꯏꯔꯤꯖꯥꯠꯂꯣ ꯂꯥꯏꯖꯅ ꯃꯥꯜꯂꯦ ꯀꯣꯜ ꯇꯧꯁꯤꯜꯂꯣ ꯍꯥꯏꯕꯒ ꯅꯪꯍꯧꯗꯦ ꯄꯨꯟꯁꯤꯕꯒꯤ ꯀꯣꯜ ꯂꯥꯛꯏ ꯑꯅꯨ ꯍꯜꯂꯣ ꯅꯣꯏ ꯀꯥꯏꯗ ꯂꯩꯒꯦ ꯄꯨꯟꯁꯤꯕꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯌꯦ ꯍꯥꯏꯔꯒ ꯑꯅꯨꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯏ ꯄꯨꯟꯁꯤꯕ ꯐꯣꯟ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤ